ꯂꯥꯛꯑꯣꯗꯅ ꯁꯤꯡꯖꯨꯁꯤ ꯁꯣꯏꯕ ꯂꯣꯏꯔꯦ ꯁꯨꯅꯕ ꯇꯧꯔꯁꯦ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯃꯥꯅ ꯁꯤꯗ ꯊꯕꯛ ꯐꯕꯤ ꯁꯥꯗꯅ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯄꯁꯤꯕꯨ ꯅꯈꯣꯏꯗ ꯃꯇꯝ ꯌꯥꯝ ꯃꯥꯡꯂꯕ ꯖꯥꯠꯂꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯁꯤ ꯃꯔꯥꯛꯁꯤꯃꯗꯪ ꯂꯣꯏꯁꯤꯜꯂꯝꯒꯦ ꯇꯧꯕꯅꯦ ꯂꯥꯛꯑꯒꯦ ꯍꯣꯏꯗ ꯌꯥꯏꯗ ꯌꯥꯏꯗ ꯂꯥꯛꯑꯣ ꯁꯤꯐꯝꯁꯦ ꯁꯦꯝꯕ ꯂꯣꯏꯔꯕꯣ ꯁꯨꯔꯁꯦ ꯑꯗꯨꯗꯤ ꯈꯤꯇꯪ ꯈꯤꯇꯪ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯕꯗꯒꯤ ꯉꯁꯤ ꯍꯤꯌꯥꯏꯅꯨꯒ ꯑꯩꯈꯣꯏꯒ ꯄꯨꯟꯕ ꯐꯪꯖꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯅꯥꯇꯣꯝꯕꯤꯁꯨ ꯌꯥꯎꯖꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯁꯅꯥꯇꯣꯝꯕꯤ ꯌꯥꯎꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯕ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯍꯤꯌꯥꯏꯅꯨꯁꯦ ꯍꯥꯟꯅꯗꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯨꯟꯕꯁꯦ ꯌꯥꯗꯕꯅꯦꯕ ꯍꯟꯗꯛ ꯇꯥ ꯂꯤꯆꯤꯡ ꯍꯣꯏꯅ ꯄꯨꯟꯁꯦ ꯍꯥꯏꯔꯛꯄꯁꯤꯗ ꯌꯥꯔꯛꯄꯁꯦ ꯉꯛꯇꯕ ꯉꯝꯗꯦ ꯍꯣꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯄꯨꯟꯕꯒꯁꯦ ꯑꯝꯇ ꯌꯥꯗꯕꯅꯦ ꯇꯥꯂꯤꯆꯤꯡ ꯅꯪ ꯈꯪꯉꯨꯀꯣ ꯐꯝꯖꯤꯔꯥ ꯑꯩꯈꯣꯏ ꯃꯔꯛꯇꯕꯨ ꯃꯥꯁꯦ ꯌꯥꯝ ꯄꯪꯕ ꯁꯥꯕꯩ ꯋꯥꯅꯤ ꯑꯁꯦꯡꯕꯗꯗꯤ ꯌꯥꯝ ꯁꯤꯡꯕꯅꯦ ꯑꯩꯁꯨ ꯈꯪꯉꯤꯗ ꯌꯦꯡꯕꯗ ꯑꯗꯨꯝ ꯍꯤꯌꯥꯏꯅꯨꯁꯦ ꯌꯥꯝ ꯁꯤꯡꯉꯤ ꯁꯤꯡꯕꯅꯦ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯂꯧ ꯌꯩꯕꯗꯅꯦ ꯇꯥꯗ ꯂꯤꯆꯤꯡ ꯍꯣꯏ ꯇꯥꯗ ꯍꯣꯏ ꯂꯣꯏ ꯂꯥꯛꯎꯀꯣ ꯑꯩꯈꯣꯏ ꯂꯣꯏꯃꯛ ꯄꯨꯟꯁꯦ ꯍꯣꯏ ꯂꯥꯛꯀꯦ ꯂꯧꯒꯩ ꯂꯥꯛꯄ꯭ꯔꯕꯨ ꯄꯥꯕꯒꯤ ꯆꯩꯔꯧ ꯆꯥꯗꯅ ꯏꯃꯥꯗꯤ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯥ ꯆꯠꯈꯤꯌꯦ ꯇꯥꯂꯤꯆꯤꯡ ꯉꯁꯤꯗꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏꯌꯦ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯋꯦ ꯐꯝ ꯍꯧꯗ ꯉꯥꯏꯔꯤ ꯆꯠꯄꯒꯤ ꯍꯥꯟꯅ ꯋꯥꯔꯤ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨꯗꯤ ꯀꯨꯏꯅ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯦꯗ ꯅꯪꯅ ꯄꯥꯝꯖꯕ ꯅꯪꯒꯤ ꯂꯩꯅꯥꯆꯣꯝꯁꯦ ꯄꯤꯔꯝꯒꯦꯅ ꯇꯧꯕꯅꯦ ꯑꯩꯕꯨꯗꯤ ꯆꯠꯈ꯭ꯔꯁꯨ ꯌꯥꯔꯦꯗ ꯇꯥꯂꯤꯆꯤꯡ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯕ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ ꯇꯥꯂꯤꯆꯤꯡꯅ ꯁꯝ ꯈꯥꯛꯄꯗꯣ ꯐꯖꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯑꯗꯣ ꯈꯔ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯄꯨꯜꯂꯒ ꯂꯩꯕ ꯌꯥꯗ꯭ꯔꯕ ꯅꯪꯅ ꯈꯪꯗꯕꯩꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯗꯤ ꯀꯣꯛꯇ ꯃꯔꯥ ꯄꯥꯜꯂꯤ ꯃꯔꯥꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯗ꯭ꯔꯦꯗꯅ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯝ ꯈꯥꯝꯃꯤꯗꯣ ꯑꯗꯨꯅ ꯑꯩꯅ ꯁꯝ ꯈꯥꯏꯁꯦ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯁꯦꯡꯕꯩꯔꯣ ꯃꯥꯅꯦ ꯍꯤꯌꯥꯏꯅꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯑꯩꯈꯣꯏꯗ ꯂꯩꯇꯦꯃ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯄ ꯂꯥꯛꯑꯣꯅꯦ ꯍꯧꯖꯤꯛꯀꯤ ꯇꯦꯝꯃꯗꯨ ꯈꯪꯅꯕ꯭ꯔꯣ ꯈꯪꯗꯦꯗ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯇꯦꯝꯃꯁꯤꯡꯅꯤꯅꯦ ꯑꯩꯗꯤ ꯅꯪ ꯈꯪꯅꯕꯒ ꯃꯥꯜꯂꯨꯔꯦ ꯃꯥꯅ ꯀꯧꯔꯛꯄꯗ ꯃꯥꯏ ꯃꯤꯠꯌꯦꯡꯗꯨꯗꯤ ꯍꯩꯅꯗꯦ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯀꯩꯅꯣꯝ ꯇꯧꯋꯦꯅ ꯅꯍꯥꯟꯈꯩ ꯃꯥꯟꯅꯗꯦꯅ ꯃꯃꯥꯒ ꯆꯠꯃꯤꯟꯅꯔꯣ ꯏꯆꯥꯊꯣꯏꯕꯤ ꯀꯣ